Sakhangdaba miyoi singna lamdam asida leiriba institution sing lanai miyoi gi yum singda bom thamlamba langsinduna pokhai hanba amadi nongmei kapsinba gi thoudok makhatana adumak thokli ngasi ayuk su Imphal East District ki Porampat Police Station na konba Porampat Traffic Point nakna leiba Saina Institute of Medical Sciences SIMS ki head office ta Sakhangdaba miyoi singna bom mathamlamduna akia khang pokhalamle thoudok asigi matang da SKTV news na piba pau gi matungina ngasi ayuk pung tara makhairom tarakpa matamda bom adu amuba plastic khaw amana yomlaga institute asigi reception gi table da thamlambani hairi bom adu institute asigi staff singna thengnarakpadagi police ta pau pibaga loinana Porampat police ki team ama laktuna asoyangam yaudana lauthoki amaromda matam kharagi mamangda Sakhangdaba singna institute asida sel gi demand tawrakhibasu leiki hairi hauzik fawbagi oina bom thamjinduna akia khang pokhalamba thawong adu kanana kari maram gi damak chatharambano haiba chapchana khangmangamdri